ꯃꯐꯝꯗ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ. ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯀꯁꯥꯔꯒꯤ ꯕꯥꯔꯃꯣꯅꯤ ꯍꯥꯏꯕ ꯈꯨꯟꯗꯨꯒꯤ ꯅꯤꯡꯉꯣꯜ ꯒꯣꯁꯥꯏꯄꯨꯔꯗ ꯊꯥꯖꯕ ꯏꯅꯦ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯃꯥꯡꯈꯤꯕꯗꯒꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯅ ꯄꯥꯎꯁꯦ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯔꯛꯄꯅꯤ. ꯑꯗꯣ ꯍꯥꯏꯗꯤ ꯃꯥꯁꯦ ꯑꯥꯔꯃꯤꯒꯤ ꯊꯕꯛ ꯇꯧꯔꯤ ꯍꯥꯏ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔꯗ. ꯑꯗꯣ ꯑꯥꯔꯃꯤ ꯀꯦꯝ ꯃꯅꯨꯡꯗ ꯃꯥꯡꯈꯤꯕꯅꯤꯁꯨ ꯍꯥꯏ. ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯦ ꯑꯥꯔꯃꯤꯒꯤ ꯀꯦꯝꯇꯩꯕꯨ ꯁꯦꯐ ꯂꯩꯇ꯭ꯔꯦ. ꯑꯥꯔꯃꯤꯒꯤ ꯀꯦꯝꯇꯩꯕꯨ ꯀꯨꯀꯤꯅ ꯄꯨꯔ ꯆꯠꯈꯤꯕꯁꯤꯕꯨ ꯑꯩꯈꯣꯏ ꯂꯩꯅ ꯃꯩꯇꯩꯁꯦ ꯁꯦꯐ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ. ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯃꯅꯤꯄꯨꯔꯗ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯁꯤꯅ ꯍꯥꯏꯗꯤ ꯐꯥꯈ꯭ꯔꯤꯕ ꯃꯩꯇꯩꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯀꯀꯥꯁꯦ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯄꯥꯒꯨꯝꯂꯕꯅꯤ ꯃꯥꯁꯦꯀꯣ, ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯆꯪꯗꯅ ꯍꯥꯏꯖꯔꯤꯁꯤꯐꯧꯅ ꯑꯥꯔꯃꯤ ꯃꯌꯥꯝꯁꯤꯅ ꯌꯥꯗꯦ. ꯑꯗꯣ ꯃꯣꯏ ꯁꯤꯅ ꯇꯥꯛꯄꯗꯤ ꯑꯦꯌꯥꯔꯁꯦ ꯃꯣꯏꯒꯤ ꯃꯤꯆꯪꯗ ꯂꯩ, ꯀꯨꯀꯤꯒꯤ ꯃꯤꯆꯪꯗ ꯂꯩꯌꯦꯕ. ꯑꯗꯨꯑꯣꯏꯗꯤ ꯑꯦꯌꯥꯔꯅ ꯀꯨꯀꯤꯒꯤ ꯃꯤꯆꯪꯗ ꯂꯩꯔꯕꯗꯤ ꯃꯤꯆꯝ ꯄ꯭ꯔꯖꯥꯗꯤ ꯀꯃꯥꯏꯅ ꯍꯤꯡꯒꯅꯤ, ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯁꯥꯟꯇꯤꯗ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯗꯣꯏꯅꯣꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯦ? ꯑꯦꯌꯥꯔꯅ ꯀꯨꯀꯤꯒꯤ ꯃꯤꯆꯪꯗ ꯂꯦꯞꯄꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯑꯦꯌꯥꯔꯁꯦ ꯀꯨꯀꯤꯅ ꯄꯩꯁా ꯀꯌꯥꯝ ꯄꯤꯖꯔꯒꯦꯕ? ꯂꯥꯛ ꯀꯔꯣꯔ ꯄꯤꯖꯔꯕ ꯅꯣꯏꯅ ꯀꯨꯀꯤꯒꯤ ꯃꯤꯆꯪ ꯆꯠꯂꯤꯕ ꯃꯤ ꯍꯥꯠꯄꯁꯤꯡꯗꯨꯒꯤ ꯃꯤꯆꯪ ꯆꯪꯉꯤꯕꯁꯦ ꯀꯔꯤꯒꯤꯅꯣꯕ? ꯃꯤ ꯍꯥꯠꯄ ꯇꯦꯔꯣꯔꯤꯁꯇꯨꯁꯤꯡꯗꯨꯒꯤ ꯃꯤꯆꯪ ꯆꯪꯉꯤꯕ ꯀꯔꯤꯒꯤꯅꯣꯕ? ꯃꯤꯆꯝ ꯀꯩꯁꯨ ꯇꯧꯖꯗ꯭ꯔꯕ ꯑꯉꯥꯡ ꯀꯌꯥ ꯑꯃꯁꯨ ꯍꯥꯠꯈ꯭ꯔꯦ ꯃꯈꯣꯏꯅ. ꯑꯗꯣ ꯍꯧꯖꯤꯛꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯥꯖꯤꯟꯅ ꯊꯝꯕꯤꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯣꯏꯅ ꯃꯩꯇꯩꯁꯦ ꯐꯥꯖꯤꯟꯅ ꯊꯝꯃꯦ ꯍꯥꯏꯅ ꯈꯪ ꯀꯔꯤꯒꯤ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯅꯣꯕ? ꯀꯀꯥꯁꯦ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣꯕ? ꯑꯗꯨꯑꯣꯏꯗꯤ ꯑꯦꯌꯥꯔꯅ ꯀꯔꯤꯒꯤ ꯃꯤꯆꯪ ꯆꯪꯉꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯖꯅꯤꯡꯉꯤ. ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯤꯗꯃꯛꯇ ꯀꯨꯀꯤꯒꯤ ꯃꯤꯆꯪ ꯆꯪꯉꯤꯕꯅꯣ? ꯃꯈꯣꯏꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯦꯌꯥꯔꯁꯦ ꯀꯨꯀꯤꯒꯤ ꯃꯤꯆꯪꯗ ꯂꯩꯌꯦꯕ. ꯑꯗꯨꯑꯣꯏꯗꯤ ꯀꯃꯥꯏꯅ ꯂꯥꯟꯁꯦ ꯏꯪꯊꯗꯣꯏꯅꯣ? ꯂꯥꯟꯁꯦ ꯏꯪꯊꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯑꯕ. ꯂꯥꯟꯁꯦ ꯃꯊꯪ ꯂꯥꯛꯑꯦꯕ. ꯂꯥꯟꯁꯦ ꯏꯪꯊꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯑꯕ. ꯑꯦꯌꯥꯔꯅ ꯀꯨꯀꯤꯒꯤ ꯃꯤꯆꯪ ꯆꯪꯉꯤꯉꯩꯒꯤ ꯂꯥꯟꯁꯦ ꯏꯪꯊꯕ ꯉꯝꯃꯣꯏꯑꯕ. ꯅꯈꯣꯏꯗꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯁꯦ ꯉꯥꯛꯅꯕꯒꯤꯗꯃꯛꯇ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯉꯥꯛꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯅꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯡꯁꯦ. ꯅꯈꯣꯏ ꯂꯩꯔꯤ ꯍꯥꯏꯗꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯦ ꯀꯩꯁꯨ ꯈꯟꯗꯅ ꯂꯩꯖꯔꯤ ꯉꯥꯛꯇꯅꯦꯕ. ꯑꯗꯨꯗꯤ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯦ ꯀꯃꯥꯏꯅ ꯂꯩꯒꯅꯤ? ꯅꯈꯣꯏꯅ ꯉꯥꯛꯇꯣꯔꯤꯕ ꯗꯦꯁꯅꯤ. ꯅꯈꯣꯏꯅ ꯗꯦꯁꯁꯦ ꯉꯥꯛꯇꯗꯅ ꯑꯗꯨꯑꯣꯏꯗꯤ ꯅꯣꯏ ꯀꯨꯀꯤꯅ ꯁꯦꯜ ꯈꯔ ꯄꯤꯖꯕꯩꯗꯃꯛꯇ ꯅꯣꯏ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯦ, ꯃꯤꯆꯝ ꯃꯌꯥꯝ ꯑꯃꯁꯦ ꯍꯥꯠꯇꯣꯛꯑꯒꯦꯅ ꯁꯤꯜꯂꯦꯕ ꯅꯣꯏ. ꯑꯗꯨꯑꯣꯏꯗꯤ ꯑꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯗ꯭ꯔꯤꯕ ꯌꯦꯡꯉꯨ ꯑꯦꯌꯥꯔꯅ ꯇꯧꯔꯤꯁꯤꯡꯁꯦ. ꯅꯦꯠꯁꯦ ꯇꯝꯗ, ꯃꯅꯤꯄꯨꯔꯗ ꯍꯥꯏꯗꯤ ꯇꯥꯎꯟꯗ ꯄꯨꯝꯅꯃꯛ ꯅꯦꯠꯁꯦ ꯊꯤꯡꯖꯤꯜꯂꯒ ꯀꯔꯤꯒꯤ ꯆꯤꯡꯗ ꯀꯔꯤꯕꯩ ꯅꯦꯠ ꯍꯥꯡꯉꯤꯅꯣꯕ? ꯅꯦꯠꯁꯦ ꯊꯥꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯆꯤꯡꯗ? ꯑꯗꯨꯑꯣꯏꯗꯤ ꯅꯈꯣꯏ ꯀꯨꯀꯤꯒꯤ ꯃꯤꯆꯪ ꯂꯩꯌꯦꯕ. ꯅꯈꯣꯏ ꯀꯨꯀꯤꯁ ꯍꯥꯏꯕ ꯀꯨꯀꯤꯗꯨꯒꯤ ꯃꯤꯆꯪ ꯅꯣꯏ ꯂꯦꯞꯄꯦꯕ. ꯅꯈꯣꯏꯅ ꯃꯤꯆꯪ ꯂꯩꯕꯗꯩ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯀꯨꯀꯤ ꯈꯔꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯥꯝꯈꯛ ꯄꯨꯟꯁꯤꯜꯂꯒ ꯃꯁꯤꯡꯁꯦ ꯀꯅꯥꯅ ꯍꯦꯜꯂꯦ? ꯃꯩꯇꯩꯅ ꯃꯁꯤꯡ ꯆꯥꯝꯃ ꯍꯦꯜꯂꯝꯒꯅꯤ. ꯑꯗꯨ ꯐꯥꯎꯕ ꯅꯈꯣꯏꯅ ꯃꯤꯆꯪ ꯆꯪꯕꯗꯒꯤ ꯉꯁꯤ ꯀꯨꯀꯤ 3-4ꯅ ꯇꯧꯔꯛꯏꯕ ꯂꯥꯟꯁꯦ ꯉꯝꯃꯤꯕ ꯅꯠꯇ꯭ꯔꯣ? ꯅꯈꯣꯏ ꯂꯩꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯦ ꯁꯦꯐ ꯑꯣꯏꯗ꯭ꯔꯦꯕ. ꯑꯗꯣ ꯃꯇꯥꯡ ꯑꯇꯩꯗ ꯚꯤꯗꯤꯑꯣꯁꯦ ꯑꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤꯁꯨ ꯕꯥꯏ ꯕꯥꯏ. ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯚꯤꯗꯤꯑꯣꯁꯦ.